ing lising ani tara tarit ki Wangkhai Assembly constituency ki mikhalda mai pakhiba Okram Henry ki result null and void ni haina Manipur High Court na lauthokre BJP ki mirep oikhiba Y Irabot pu Wangkhai ACS ki MLA oiragani amasung India da coronavirus ke nobu case lakani ga chatrit ka kunthra mapan gi makhathakta hengalakuna punba case crore ama lakni pu lising humfutara mari henkhre fagalakpogi changcha da marfunipan dasmik ahum amada haithakre Mayam Bukrum Jari Adom Neng Biribas Impact News ni ai Sonali Maibam na hojik pungja sifau bagi maroiba pausing miam da pizari Haukiba kumja Englising aniga tara tareta pangthokiba tara mathoi suba Manipur Legislative Assembly Mikhalda Wangkhai constituency dagi Okram Henry na Congress ticket ta mai pakhiba du null and void ni haina Manipur High Court na lauthokre loina na Mikhala du da ani suba takhiba BJP gi ticket ta mirep oikhiba Y Irabot pu MLA oihanaba court na yathang pikre Mikhala du gi nomination process ta aranba yaukhi haiduna Okram Henry gi mayokta Y Irabot ki maikai Manipur High Court ta case thakibani loina na haukiba March tara tareta aroiba hearing loiraduna judgment gidamak ngasi fauba reserve thamkibani nakalamaromda High Court of Manipur gi Justice MB Muralidharan na pikiba judgment adu tabadagi Y Irabot pu saugatpa singna harauba fongdoknabagi damak khurai ahonggaida leiba mahaki yumda laknaba haukre Manipur High Court ki Justice MB Muralidharan ki single bench ki ngasi thokiba order amagi matung inna Y Irabot haibadi Wangkhai Assembly constituency da BJP ki ticket ta haukiba round 7 pangthokiba tara mathoi suba Manipur Vidhan Sabha gi media faina thokiba amadi ani suba takhiba Y Irabot pu lemhoriba assembly ki term sing haibadi lemhoriba matam khara ase MLA oinaba ngasi High Court na order thokre ningsing ma yabadi haukiba 2017 pangthokiba Manipur gi tamatoi shuba election ki nomination process ta provision kaya ama haibadi khoi people's representation act ki provision kaya ama thugai haibagi wafam asu yumpham oirkanda Okram Henry ki mathakta case ama thaduna lakhibani loinana haukiba marks tang taraga tareta aroiba hearing tawduna judgment gi damak reserve thamlakhibani ngasi mak khoi pung tamathoi taba matamda Justice MB Muralidharan gi single bench na Y Irabot pu MLA oinaba ngasi order se thokhibani yamar personal ka bigorona pawmjari by Kitamayum Premchan, Impact News, Manipur High. 2017 pangthokiba dramathoi suba Manipur Vidhan Sabha election da Wangkhai Assembly constituency dagi Congress ki ticket mai pakhiba Okram Henry gi mangna mai pakhiba du null and void ni haina High Court order amana high khe haibagi paw ama lakri hariba paw se maru oina pangthokiba election aduda Okram Henry gi ma ki election nomination process da People's Representation Act 1951 gi provision ke ama thugai haibagi mayokta maha ki lamba oikhiba BJP ki ticket tagi mire foikiba amadi ani shuba takhiba Y Irabot ki maikai dagi case ma file tawkhiba laikhabani hariba case ase haukiba march tang taraga tareta aroi bi hearing tawduna judgment gidama ngasi phaw thamlakhibani hari ngasi pangtokhiba court ki akhoi proceeding da ma ki judgment pibada election adu mai pakhiba du null and void ni ayo hoki bukaloina na khoi ani shuba takhiba BJP gi candidate oikhiba Y Irabot pu MLA oinabagi yathang pikhi haibagi ofam ma lakpadagi hauji huji ma Wangkhai da leibi Irabot ki yumda ma ki supporter kiya ama hariba paw sitabagi laknabaga loina na celebrate tawnaba amari tongan tongan ba harau tem phodukpagi thorom kya ma pangthoknaba same thadana leiri kema person El Kabigalorena Paromjari by Kitamayum Premchan, Impact News, Imphal East, Wangkhai. Rimsta Dr. Tamba Mahiroi ama laikidaba adugi inquiry amadi investigation tawriba asida thajaba leitre haina laikhidraba Mahiroi gi apokpa e tikendrana fongdorakli khuraida leiba laikhidraba Mahiroi asigi yumda paumi singa unaba amada wafam asi fongdokibani paumi singa unaba aduda tikendrana makha taraduna mahaki machanupa kari numita laikhidabano haibagi document amadi death certificate housing fauba imung manungda sinaraktaba asi laibak thibani haiki misi asigi matangda
leingakna magistrate inquiry tawriba asi mafam marang khangdre achumba langla langjin puthokpagi mahutta aranba tawriba sing lotsinduna thambagi mami tarakle leingakna tawriba investigation asi tawdaba yadabagi mawonga manare haiki investigation asidagi achumba fangani haibagi thasaba leitre misi asigi matangda pulisna hojik fawba FIR panbiyu yadana leiri haiki lamdam asigi miyam amadi CSO singna misi asigi achumba langla langjin puthokpada mateng pangbiyu haiki तौदब यादबगी लाइगी सोइदनब तौब इन्वेस्टिगेशन अमा ओइना अखोइना उजरे मसिदा तौबिरबसे होजिक इन्वेस्टिगेशन गी अहान मक्तदा इन्वेस्टिगेशन तौद्रिङेदा पानगदौब FIR हारिब थौदोक्सि थोकन मक्तदा अखोइना FIR पानबियो हाइना पिरमबसि अदु तादना लेरमे होजिक फावबा FIR होजिक फाव पानबिद्रि चुम्बा पुथोकपिनब होनदबा अचुम्बा मुनमसलगा अरानो मोंगदा थैदोकपा यानबा हाइदना होनरकपा मसिमदि अखोइना याम थिनमक पेंजदे याम थिना नुवाइजदे inquiry amadi investigation masidagi akhoi karigumba asam ta thamjatre mayamnasu mating pangbidna hojiki investigation amadi inquiry ase achumba maigai porknaba akhoi family side na tawya ba tawjare masida akhoi na ngamjadre mayam leibaki leibiriba CSO sing mayam mi mating ai khudlonanan jage Laingakna COVID-19 laichet asidagi ngakthoknaba thabal chongba thinglabasu athingbagi wangmada Imphal West District ke mafam kayada thabal chongba singarang Imphal Police Station gi osina luchingba kangbu amana thugaikre thabal chongba da sizinaramba speaker amadi tube light singsu police na fagatki thabal siliba miyoi singna thabal thugaiba lakpa police singda athiba wahaiwata sing sizinaraki hairi nakalamaromda Imphal East District ke mafam kayada su Porompat Police Station gi SDPO na luchingba bu amana koina chatuna thabal chonglamba sing thugaikre loinana thabal chongbada sizinaba pochai singsu police na fagatki hiramasiga mari lainana police personnel singna fongdorakpada COVID-19 laichet asidagi ngakthoknaba laingakna paikhatlakliba asida miyamna saugatpiyu loinana laingakna piriba SOP sing asi ngakna chatpiyu haiki Excuse me, why you're shouting? COVID-19 ge ani suba wave lakpaga iroinna state asida su coronavirus positive oibagi masing nongmagi hangatlakpa asida checksin thawrang lokhatpagi thabak leptana chatharakli lamdam asigi mi khwaidagi tinba mafam amasu oiriba khwairamban kaithel da lakliba miyamda COVID-19 ga mari leinaba SOP singak naba city police ki maikaidagi leptana hotnari ngasi su loudspeaker sizinaduna chathok chasin tawriba singda marks upnaba tattana lauthokli lainga ki order matung ina marks uptaba sing lupa chani fine oina thihalagani hainasu miyamda khanghanduna cheksin thawrang sing lokhatli panbaya abadi city police ki maikaidagi covid appropriate behavior amadi SOP ngaknaba poster kaya thetuna miyamda awareness kaya piduna amadi khwairamban kaithelgi mafam kaya sanitize tawduna lakhibani Manipur State Commission for Women ge handakta hangdokhiba transgender women cell gi coordinator oina haplakraba Santa Khuraibu hiramta maramta yamna okpa thoram ama pangthokre thoram adu Khurai constituency da intending candidate oiriba retired additional chief engineer electric khagokpam khambana sponsor tawtuna vision Khurai na sinduna pangthokibani kongpal laisram laikai da pangthokiba thoram adu da vision Khurai gi maikai dagi miyamna Santa Khurai hairaga khangnaba TH Santa da achamba khudol piduna ikai khumnaba utki thoram adu gi matang da KH khambana lamdam asigi transgender sing
sengi oiba isu singda Santa Khuraina laurakpa thaudang kayabu masak khangduna Manipur State Commission for Women na mahakpu commission asigi transgender women cell gi coordinator oina haplakpa asi yamna maram chaba amani haiki loina na mahaki maikaidagi su makhata na lamdam asigi transgender singi isu singda pangbayaba mateng sing pangkani haiki transgender singse masigi wafam masigi matter se ai am asukmat lu na khanjai mogi any problem mogi any aina pangbo yaba mating do pano legally warsu ai physical warsu mating pangje kina khanjai adun singu tanja se commission sina happy reiba ai chen pg happy rawung ta thakor phongtok sari loina na aina khanjabada ai chen pc master pass tore ma poet ni writer ni defender activities ni mana coordinator oirabani na transgender ki damakta ma achum thabak tarokani haiba thabak se he na mapung phaba he na phaba Mami Artist Association ge lilaroi ama oiduna sumang lilagi fambakta matam kaya miyam gi thogal tawramlaga handakta masagi anaba amana maram oiduna laikhidraba toizam Rangit Kumar gi imung manungda association ge producer KH Inaubona lupa lising yangkhai gi sale gi mateng pikre sale gi mateng adu thambal khong sabal leikaida miyamna RK hairaga khangnaba artist asigi imung manungda hakthengna khutsinna khibani mateng pangba aduga mari leinana KH Inaubona COVID-19 na sinfam kayada chaitheng piba singi manungda artist singna khwaidagi hena awaba mayoknari maru oina COVID-19 na maram oiduna sumang lila utpa yadabagi artist singna sen thoktaba asina maram oiraklaga naraklaba fauba matam chana layengba ngamdabagi awaba asi mayoknari maram asina kanagumba artist samana asigumba awa ana asi mayoknaba leiragadi mangonda pau faubira u mateng pangjage haiki मागी द कईगुम खरदी तोंनिंग बलैबा अदुबो आई पिगलिबा मसा जिगिदम ताइना मागी दमकता फिक्स डिपॉजिट ओइन लुपालिसि यांखै मंगसि सिनजगे मखा तरपदजु अंगांग जिगी लाइलेसु तंबदा वरसु फैमिली ना अखोय द हंगोइबा तौबिगनु अदुम इंगोंद ताकपिरो आइगी साइटगी आई अंगम मतेंग पांगजगे मणिपुर द लेबा आर्टिस्ट सिंगजिदा खोइजि याम अवा विक्टिम ओइ भाई तारे होजि आर्टिस्ट समना चलगा चेक सुरुबा आर्टिस्ट सम चललि सो थोरुबा आई कनाम सु तौबा यारोय ममदि तौरु मतमदा मखोयदि मतेंग पांगबिदबदा अदुगी लीला यावबा मिसक अदोसि चेक सु चलौरे अदु त हाइ मोय अदुमति ख्वाइ वाब जहंदकी कोविड पेनामिक सिदा खोइ आर्टिस्ट सिंगना वयबा अदुबु खोइ तेल मतम सिदा खोइ नमगोइदा अवा नुंगाइ करिगुम खरदु मतेंग पांगबा ngahudagi khangkhangudra mahak taiyong pan thadokre haibada adumati ingonda wakhan nuai taba phaujaba hena nuai jadribidi pikliba masa sina heng tungda tahogoda wohogdo mayam do adugi khallaga igi saitagi asumlaba mateng asi pangjabne Muslim Singi Senglaba Chakhen Tha Ramadan Lakpada Siv Sena Manipur State na Miyamda Maruoina Muslim Ichilinau Singi Mafamda Yaifa Paujel Pirakli Chakhen Tha Sina Lakpada Lamdam Asida Tangdu Laitaba Chaukhatpa Amadi Furup Maselgi Marakta Nungsinaba Purakpa Oirasanu Haina Fongdorakpaga Loinana Lining Laisol gi Thabak Pangthokpada COVID-19 gi Sopingak Naba Cherol Asina Makha Tarakli Matang swai sida break ama logjage break ki matungda malem amadi India gi leiriba COVID-19 case ki update amadi Manipur amasung malem gi tongan ba I pau sing puduna lakchage Impact News po mithiang ta aduna leibio Classic Hospitality Training Institute, a unit of Babina Healthcare and Hospitality Industries Private Limited, initiated by Classic Group of Hotels. Admission open. 6 months course in food preparation and culinary arts. 100% job placement assistance. 6 months internship program at Classic Group of Hotels. Free uniform and study materials. Eligibility: 10th pass and 18 to 27 years of age. Free counseling session starting from Monday to Saturday from 9:30 a.m. to 4:30 p.m. For more details, please contact Classic Hospitality Training Institute, 3rd floor Hotel Imphal by the Classic Not EOC Imphal. Phone number 6909358685. Panthoibi Construction Private Limited, developing tomorrow presents Panthoibi Green Homes, a destination of luxury living. Equipped with modern amenities. Launching on 23rd of April 2021. Pre-register starts from 1st of March to get special discount. Panthoibi Green Homes. For more details, kindly contact Panthoibi Construction Private Limited, Uripok Taurangbam Leikai, Imphal. Panthoibi Construction Private Limited na miyam gidamak G+2 dagi G+6 ta upgrade tawkraba residential project amakak launch tawzai. Apun masembam ki 10% amak down payment pibiraga lemoriba 90% aduna chahida 6.99% ki changda thagi installment basis ta thibirak payagan.
ngasi malengsim biro Panthoibi Construction Private Limited assist company of Panthoibi Housing Finance Company Limited Torambam lekai mayam bo mukha na taram nok cheri bulletin asige makata ba pau miyam da pizari India da hauji coronavirus positive oibagi chang leptan hengat lakli haukiba pung kun mari da no positive case la kaniga chatret ka kuntra mapan hengat lakre haukiba pung kun mari da laina asidagi mioi lising amaga kuntra nipan laikhidre mioi lising humfutara humdoiga chamnga ga kun nipan na layeng badagi fagalaktuna discharge tawki haujik leibak asigi active case lak tara mari lising humfutara mathoiga chanipan ga humfutara tareta laire haukiba pung kun mari da laina asidagi fagalakpagi changchada marfu nipan dasmik ahum amada hantarakle Ministry of Health and Family Welfare na thadorakpa report ki matungina leibak asigi oina coronavirus ki apunba case crore ama lakh nifu lising humfutara mari hele apunba discharge tawkiba masing crore ama lakh kun mari lising kun mapan henkre apunba laikhidaba masing na lakh ama lising humfutara humdoiga chamaga kun humdoi sure virus asina yamna sokhal State Maharashtra da restaurant sing yauna mi punbagi thabak thauram sing thingzin khibaga loinana mi manga dagi hena punbada athingba thamkhre Kerala Karnataka Tamil Nadu Andhra Pradesh Uttar Pradesh Delhi Karnataka Madhya Pradesh Gujarat Rajasthan Haryana West Bengal amadi Bihar na leibak asigi oina nongmada COVID ki case masing yamna hengatpa state sing oiri leibak asida pandemic asi hek haurakpadagi Delhi da ngarang anoba case lising tarataret ka chaniga marfuni thoi hengatuna positive case khwaidagi yamna hengatpa numit oikre Delhi gi Chief Minister Arvind Kejriwal na awang bathaki mifam amasu kaukre Rajasthan da hayengdagi hauraga numidang pung 6 tagi nungthil pung 5 fawba curfew thamnaba yathang thokre nakalamarom da malimgi oina coronavirus ki apunba positive case crore 13 lakh marfu nipan lising humfu manga hele laikhidaba masing lakh kun mapan lising marfu taruk hen khibaga loina na apunba discharge tawkhiba masing crore 13 lakh 13 lising nifu taret hen khre USA na malemgi virus asina yamna sokhalaba leibak oiri India na ani subada leiri awang nongpok lamdam da su COVID-19 na bagi chang tapna hengatlakpagi mamitari Assam na coronavirus ki apunba case lakani lising kun mathoiga chanipan ga homfunipan yogduna lamdam asonggi laina asina khwaidagi sokhalaba state oidi active case na lising wariga chamnga ga nifutaret leiri Tripura gi oina apunba case lising kuntra humdoiga chanipan ga homfutara mathoi yaukhre active case na chahumga kuntra mari leiri Arunachal Pradesh ta coronavirus ki apunba case lising tara taruka chamapan ga tara nithoi yaukhre active case humphumari leiri Meghalaya da COVID-19 na naraba migi masing lising tara mariga chamriga marfu manga yaukhre active case na chahumga humfu humdoi leiri Nagaland state ki oina apunba case lising tara nithoi ga chamriga nifu yaukhre active case na marfu mari leiri Sikkim state da COVID-19 na nahalaba migi masing lising taruk ka chamriga yankhai taruk yaukhre active case na chamaga marfu tara humdoi leiri Mizoram da case lising mariga chatret ka kunithoi leiri active case na chaniga nifu leiri Laibak asigi oina COVID-19 ge double mutant strain gi case yamna leiriba state sing adudi Maharashtra Delhi West Bengal Gujarat Karnataka amadi Madhya Pradesh tani haina Union Health Ministry na khanghalakli double mutant strain khaktana coronavirus ki positive case hengat hanbagi chapchaba maramdi oide haina lobadi yaroi haina ministry na hairi Laibak asigi state tara nipan tara mapanda UK strain coronavirus ki case lai hairi adumoina mag South African amadi Brazilian variant ki changdi yamna namely haina Union Health Ministry gi maikaidagi khanghalakli aroibada bulletin asigi headlines amukhana miyamda thamjari English Singani Gatara ki Wangkhai Assembly Constituency ki Mikhalda Mai Pakiba Okram Henry ki result punal and void ni haina Manipur High Court na lauthokre BJP ki Mireb oikiba Wai Irabot bu Wangkhai ACSC ki MLA oiragani amasung India da coronavirus ki anoba case lakhani ga chatret ka kuthra mapan ki mathakte hengatlakuna apunba case crore ama lakh nifu lising humfutara mari henkhre fagalakpugi changcha da marfu nipan dasmik amada haithakre